Ngasi Manipur Exploring Knowledge YouTube channel na putuna laksari India gi President election gi matangda lakliba 2022 gi July gi tang 19 ningthokaba numita India gi 15 suba President khanabagi damak election pangthoklagani pangthokadoriba election asida mapung oina sarkar pariba NDA gi candidate Draupadi Murmu amadi opposition candidate Yashwant Singh anina lamba taunagadori Hauzik India gi President Oriba Ramnath Kovind mahaki tam July gi tang 15 da loiragani Hauzik election asi karamna pangthokpage kana na vote thadagani karamna vote masing thigani haibadu yengminasi vote masing thibagi matangda calculation yaubuna maram oiraga hena gyan tanaba video amasung audio punna yengbiyu Indian Constitution gi Article 52 da India gi President ama legadabani haina mayek sengna iri aduga Article 55 tana President ki election karamna pangthokadage haiba palli President ki election da Electoral College ta yauba members singna vote thadagani Electoral College ta yauriba sing adudi Lok Sabha amadi Rajya Sabha gi elected MP sing loinana India gi state konipan amadi State Legislature leiba Union Territory ani Delhi amasung Puducherry gi MLA sing Electoral College ta yawi adum oinamak Lok Sabha amadi Rajya Sabha gi nominated members sing di President ki election da vote thadaba yade Kudam oina Rajya Sabha gi nominated MP Mary Kom Sachin Tendulkar na singba pangthokadoriba election asida vote thadaba yade loinana akaknaba state kharada leiriba State Legislative Council singi members su election asida vote thadaba yade vote thadaba yaraba Electoral College ta yauraba members sing vote ki value state ki population gi matung inna khetnai pangthokadoriba election asi 1971 gi census ta base tawgani Hojiki oina Uttar Pradesh ki MLA amagi vote ki value asi 208 oiduna state singi marakta vote ki value khwadigi wangba state oiri loinana Sikkim gi MLA amagi vote ki value asi suknagi 8 khak oiduna value khwadigi pikpa state oiri Aikhogi Manipur gi state ki oina MLA amagi vote ki value asi suknagi 19 khaktani MLA humpu gi apunba vote share asi 1080 oiri State Konipan amadi Delhi amasung Puducherry yauraga MLA singi apunba vote value asi 5.43 lakhs oiri State amagi MLA gi vote value asi karamna hotke haiba matamda 1971 da leiba state adugi population da state adugi MLA masingna divide torba matung tarakpa value aduda 1000 na amuk divide tawgani khudam oina Manipur gi 1971 da leiba apunba population asi 10.7 lakhs ni Masida MLA masing humphuna divide torba matung tarakpa value aduda 1000 na amuk divide tawthoklaga tarakpa value 18 asi Manipur gi MLA amagi vote ki value ni mathangda parliament ki MP singi vote ki value amuk yengsi nominated member laukthokraga Lok Sabha gi MP 543 amadi Rajya Sabha gi MP 233 punna MP 776 ki vote ki value state ki khenaba thamdana value chap mane mamangi MLA gi apunba vote value 5.43 lakhs ta apunba MP masing 776 na divide tawraga tarakpa value 708 asina MP amagi vote ki value oiri India gi MP sing amadi MLA singi apunba vote ki value asi 10.86 lakh oiri vote thadabagi system asina single transferable vote system haina khangnai vote thadaba matamda ballot paper da thadagani ballot paper aduda candidate sing adugi maming loina list yaugani ballot paper aduda voter sing aduna preference piduna vote thadagani kudam oina candidate mari vote lepe haina khalasi voter singna candidate mari asida apam pamdagi matung inna 1 2 3 4 haina preference piduna vote thadagani vote masing thiba matamda 50% hena phangba mi aduna vote kagani khudam oina mi mari vote lepa matamda voter chamana vote thadare haina khallasi ahan round gi vote masing thiba matamda voter singna ballot paper da piramba first preference ki matung inna vote masing thigani khudam oina first round da A hariba candidate asina vote kontra B na vote kun manga C na vote kun D na vote kun manga phange haina khalasi First round da C na last tarabanina candidate C eliminate tawkhragani Second round da candidate C na phangliba vote kun adu second preference piramba candidate adu da hapsin khragani
खुदम ओइना सीना फंगलिबा भोट कुन अदुगी मनुंगदा भोट तरा कैंडिडेट ए दा सेकेंड प्रिफरेंस पिरम तारगदी भोट तरा अदु ए गी भोट मसिंगदा हापसिनख्रगनी असुमना कैंडिडेट बी अमसुंग डी दसु सेकेंड प्रिफरेंस की मतुंग इन्ना हापसिनख्रगनी असुमना सेकेंड राउंड लोरकपदा ए ना भोट निफु बी ना भोट कुनमपन डी ना भोट कुनमथोय फंगे हाइना खल्लसी सेकेंड राउंड लोयबदा बी ना लास्ट तारबनिना बी अमुक एलिमिनेट तौख्रगनी ममांग चप मानना बी ना फंगलंबा भोट सिंग अदु थर्ड प्रिफरेंस की मतुंग इन्ना लेमहोरिबा ए गा डी गा दा हापख्रगनी हापचलबा मतुंग थर्ड राउंड दा लेमहोरिबा कैंडिडेट ए अमसुंग डी भोट थिनगनी मदुदा 50+1 नत्रगा हेना फंगवा मी अदुना भोट कारे हाइना लाउथोकनी असुमना इंडिया की प्रेसिडेंट इलेक्शन दा हारिबा प्रोसेस असिगा सब मानना पांथोकनी इंडिया की प्रेसिडेंट इलेक्शन दा 5,43,216 भोट वैल्यू फंगवा कैंडिडेट अदुना प्रेसिडेंट की भोट कारे हाइना लाउथोकनी ngasi phawda india gi president election 15 rak pangthokre handak pangthokodriba election asina 13 suba election ni 2017 gi election phawda india gi president 13 laikhre 1952 da ahanba president election pangthokhi election aduda rajendra prasad na vote lakh manga ga lising tare ka samri phangduna india gi ahanba president oikhi masigi matung 1957 da pangthokhiba ani suba president election da su congress na rajendra prasad amuk hana thagatuna term anirak president oikhi 1962 gi ahum suba president election da congress candidate Sarvapalli Radhakrishnan na mai paktuna india gi ani suba president oikhi masigi matung 1967 da pangthokhiba mari suba president election da congress candidate Zakir Hussain na mahaki lambabu maithiba piduna india gi oina ahum suba president oikhi loinana ahanba india gi muslim president su mahakna oikhi adubu Zakir Hussain mahaki tam loidringai 1969 gi May gi tang ahum da heart attack ta lekhidraba matung sahi simakta da india gi manga suba president election pangthokhi election aduda BV Girina mai paktuna india gi mari suba president oikhi india gi taruk suba president election 1974 da pangthokhi election aduda congress candidate Fakhruddin Ali Ahmad na mai paktuna india gi manga suba president oikhi mahaksu mahakitam matam loidringai 1977 gi February 13 da heart attack tawduna lekhidraba matung 1977 da tare suba president election pangthokhi election aduda congress candidate Nilam Sanjiva Reddy uncontested kaduna taruk suba president oikhi asumna 1982 gi nipan suba election da congress candidate Gyani Jel Singhana mai pakhi loinana 1987 gi mapan suba president election da congress candidate R Venkataraman chauna mai paktuna nipan suba president oikhi masigi matung 1992 gi 10 suba president election da congress candidate Shankar Dayal Sharma na chauna mai pakhi 1997 की 13 सुबह इलेक्शन दा सरकार पाइरिबा यूनाइटेड फ्रंट अमदी कांग्रेस ना थागतपा कैंडिडेट KR नारायण ओपोजिशन पार्टी BJP सु सपोर्ट तौदुना चाउना माइ पाखि मसिगी मतुंग 2002 की 12 सुबह इलेक्शन दा BJP की कैंडिडेट APJ अब्दुल कलाम ओपोजिशन पार्टी कांग्रेस की सपोर्ट सु फंगदुना चाउना माइ पाक्तुना इंडिया की 13 सुबह प्रेसिडेंट ओइखि लोइनना 2007 की 13 सुबह इलेक्शन दा UPA कैंडिडेट प्रतिभा पटेल ना माइ पाक्तुना इंडिया की अहानबा नुपी प्रेसिडेंट ओइखि 2012 की 13 सुबह प्रेसिडेंट इलेक्शन दा UPA कैंडिडेट प्रणब मुखर्जी माइ पाक्तुना 13 सुबह प्रेसिडेंट ओइखि मसिगी मतुंग 2017 की 15 सुबह प्रेसिडेंट इलेक्शन दा NDA कैंडिडेट रामनाथ कोविंद ना माइ पाक्तुना 13 सुबह प्रेसिडेंट ओइखि लालिबा 2022 की जुलाई की तांग 19 दा 13 सुबह प्रेसिडेंट इलेक्शन पांथोकलगनी लोइनना अनौबा प्रेसिडेंट अमा सोइदना लाकलगनी